Da Ojana Fubada Maheiroi Nupamacha Sikhre Andhra Pradesh ki Vishakhapatnam da private school amada chahi taruk tangairiba lower KG gi Maheiroi ama yamna chingnaningai oiba mamungda Sikhre angang adugi imung manung singna homework mapung fana tawkhide haibigi Ojana Fubada sikhibani haina maral sirakli hauji ki oina pigliba angang Maheiroi adugi sibagi maram adu confirm tawba ngamdri adubu imung manungi miyoi singa thodok adu ka hena Fubadagi oigani haina maral sirakli Maragasida school adugi security ki video footage ki matungina oja aduna angang adu chai thangmagi mami udli madugi matungda angang adu mapi oro taduna kaplaba matungda makot thangatuna makha tana tawbiranu haibagi mawongda udki video footage aduda oja aduna angang adu fudringai mangoinana mahaki mafi marol adu semjinba udki ngaihak leiraba matungda angang adu mahaki matambakta wantharakibani Ojana pi adu famna angang adu thangatna bahotnaki adu buleng olakhide hairi hospital adu yoropada angang adu sina purakpani haina hospital gi authority da phongdoraki police ki maike dagi di thodok adu gi matangda case ama register tawduna thigatpagi thabak chathari hairi